ꯅꯤꯡꯊꯧꯅ ꯕꯣꯔꯣꯖꯥꯎꯕꯨ ꯅꯤꯡꯊꯧ ꯁꯅꯥꯃꯥꯡꯗ ꯀꯧꯗꯨꯅ ꯋꯥꯍꯪꯉꯤ꯫ ꯅꯨꯄꯥ, ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯀꯤꯒꯅꯨ꯫ ꯃꯇꯧ ꯀꯔꯝꯅ ꯃꯄꯥ ꯃꯆꯥꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯝꯂꯛꯄꯅꯣ? ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯐꯥꯏꯔꯦꯟꯖꯥꯎꯅ ꯑꯩꯕꯨ ꯀꯧꯔꯩ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯒ ꯑꯩꯕꯨ, ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯠꯂꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯁꯤ ꯏꯁꯤꯡꯗ ꯈꯔ ꯊꯥꯗꯈꯣ ꯍꯥꯏ꯫ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ, ꯍꯦꯛ ꯈꯪꯍꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯌꯥꯎꯅ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯑꯩꯅ ꯃꯤ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤ 5ꯔꯛ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯕ ꯑꯗꯨꯗ ꯄꯩꯁꯥ ꯐꯥꯎꯕ ꯂꯧꯗꯅ ꯑꯩ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯣꯏꯔꯥꯡꯖꯥꯎ ꯃꯄꯥ ꯃꯆꯥꯕꯨ ꯀꯧꯔꯨꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯕꯣꯔꯣꯖꯥꯎ ꯂꯩꯔꯝꯕ ꯎꯕꯗ ꯃꯣꯏꯔꯥꯡꯖꯥꯎ ꯃꯄꯥ ꯃꯆꯥ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯅꯤꯡꯊꯧꯅ ꯃꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, ꯃꯣꯏꯔꯥꯡꯖꯥꯎ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯅꯪꯂꯥ? ꯃꯣꯏꯔꯥꯡꯖꯥꯎꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯄꯥ ꯃꯆꯥꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯃꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯀꯤꯍꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯥꯛꯄꯤꯕꯒꯦ? ꯅꯤꯡꯊꯧꯅ, ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯣꯏꯔꯥꯡꯖꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯗꯤ? ꯃꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤꯗꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯕꯛ ꯑꯃ ꯅꯝꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯪꯅ ꯍꯥꯠꯄꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯣꯏꯔꯥꯡꯖꯥꯎ ꯃꯁꯥꯅ ꯃꯍꯥꯛ ꯃꯤꯍꯥꯠꯄ ꯅꯨꯄꯥꯅꯤ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯉꯛꯅ ꯍꯪꯂꯛꯏ, ꯑꯆꯨꯝꯕꯅꯤ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯏꯁꯤꯡꯗ 5ꯔꯛ ꯍꯟꯅ ꯊꯥꯗꯈꯤꯕꯅꯣ? ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯕ ꯃꯤ ꯑꯃꯈꯛꯇꯅ ꯍꯟꯅ ꯍꯟꯅ ꯏꯁꯤꯡꯗ ꯊꯥꯗꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯈꯣꯏ 5ꯅꯤ꯫ ꯃꯈꯣꯏ ꯁꯥꯗꯨꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯗꯥꯀꯨ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕ ꯈꯪꯅꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯔꯤꯟꯗ ꯃꯤ ꯑꯁꯤꯕ ꯀꯌꯥ ꯇꯥꯎꯕꯒꯦ ꯍꯥꯏꯕ ꯌꯦꯡꯕ ꯊꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯕ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯧꯈꯠꯇꯨꯅ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯔꯥꯡꯖꯥꯎꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ 5 ꯑꯗꯨ ꯁꯥꯗꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯗꯥꯀꯨꯅꯤ ꯍꯥꯏꯕ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯈꯣꯏ 5ꯅꯤ꯫ ꯑꯁꯨꯛꯄ ꯖꯪꯒꯟꯗ ꯑꯩꯉꯣꯟꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄ ꯃꯥꯟ ꯆꯥꯡ ꯄꯨꯝꯅꯃꯛ ꯃꯨꯜꯍꯧꯕ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨ꯫ ꯃꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯄꯥ ꯏꯆꯥ ꯈꯛꯇꯪ ꯂꯩꯖꯕꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯕꯨ ꯌꯨꯝ ꯁꯪꯍꯜꯂꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯂꯟ ꯇꯥꯟꯕ ꯆꯠꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩ ꯁꯦꯟ ꯇꯥꯟꯕ ꯆꯠꯆꯕꯗꯣ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯃꯩꯗ ꯁꯦꯟ ꯈꯖꯤꯛꯇꯪ ꯊꯣꯛꯄ ꯊꯕꯛ ꯃꯆꯥ ꯑꯃ ꯄꯥꯏꯖꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯏꯌꯨꯝ ꯌꯧꯅꯤꯡꯕꯅ ꯑꯁꯝꯕ ꯂꯝꯕꯤꯗ ꯍꯟꯖꯔꯛꯈꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ, ꯃꯈꯥ ꯇꯥꯔꯛꯎ ꯃꯣꯏꯔꯥꯡꯖꯥꯎ꯫ ꯃꯣꯏꯔꯥꯡꯖꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯖꯪꯒꯟ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤ꯫ ꯖꯪꯒꯟꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯃꯁꯥ ꯐꯔꯕ ꯅꯨꯄꯥ ꯑꯅꯤꯅ ꯑꯩꯒꯤ ꯌꯥꯎꯖꯔꯛꯄ ꯄꯨꯝꯅꯃꯛ ꯂꯧꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯨꯔꯥꯟꯄꯣꯠ ꯌꯦꯟꯅꯕꯗ ꯈꯠꯅꯔꯛꯈꯤ꯫ ꯈꯠꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯌꯦꯟꯅꯒꯅꯤ ꯇꯧꯔꯝꯕ ꯍꯨꯔꯥꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯅꯅꯥꯏ ꯑꯩꯅ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯧꯅ,
ꯃꯗꯨꯗꯒꯤ ꯀꯔꯝ ꯇꯧꯔꯕ? ꯃꯣꯏꯔꯥꯡꯖꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯒꯤꯗꯤ ꯖꯪꯒꯟ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁꯥꯗꯨ 5 ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯦꯠꯅ ꯆꯥꯅꯕ ꯃꯇꯦꯡ ꯈꯔ ꯈꯔ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯔ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯑꯩꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯊꯅꯥꯅ ꯄꯨꯗꯨꯅ ꯑꯩꯕꯨ ꯏꯔꯥꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯄꯨꯔꯛꯄ ꯄꯨꯝꯕ ꯃꯈꯣꯏꯅ ꯂꯧꯍꯧꯈꯤ꯫ ꯊꯅꯥꯅ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯇꯧꯈꯤ꯫ ꯑꯩꯅ ꯑꯩꯍꯥꯛ ꯏꯔꯥꯜ ꯂꯩꯇꯕꯅꯤ ꯍꯥꯏꯖꯈꯤ꯫ ꯊꯅꯥꯁꯤꯡ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯐꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯗꯟꯗꯤꯗꯒꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯄꯨꯅ ꯉꯥꯛꯄꯤꯔꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯊꯅꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯃꯣꯏꯔꯥꯡꯖꯥꯎꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ 5ꯕꯨ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ? ꯃꯣꯏꯔꯥꯡꯖꯥꯎꯅ ꯃꯈꯥ ꯇꯥꯅ ꯇꯝꯂꯛꯏ, ꯑꯩꯍꯥꯛꯅ ꯂꯪꯐꯩꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯎꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯕꯒꯦ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯖꯈꯤ꯫ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥꯅ ꯁꯥꯗꯨꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯗꯨꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯗꯨꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯆꯥꯅꯨꯄꯥꯅ ꯃꯈꯣꯏ 5ꯒ ꯂꯣꯏꯅꯅ ꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯃꯗꯨꯗ ꯁꯥꯕ ꯈꯣꯏꯕꯤ ꯅꯤꯡꯊꯧꯒꯤ ꯃꯄꯥꯅ ꯃꯈꯣꯏ 5ꯃꯛ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯃꯣꯔꯣꯛ ꯃꯩ ꯊꯥꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯩꯅ ꯀꯅꯥꯅ ꯊꯥꯈꯤ? ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯏꯁꯥꯅ ꯄꯨꯊꯣꯛꯂꯒ ꯑꯩ ꯏꯁꯥꯅ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯃꯈꯣꯏ 5 ꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯥ? ꯃꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯗꯟꯗꯤ ꯐꯪꯒꯦ ꯇꯧꯕꯅꯤ꯫ ꯃꯣꯏꯔꯥꯡꯖꯥꯎꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯥꯜ ꯂꯩꯕ ꯃꯤꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯗꯟꯗꯤ ꯄꯤꯕ ꯌꯥꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯊꯪ ꯆꯠꯈꯤꯕ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯤ ꯑꯁꯤꯕ ꯃꯁꯤꯡ 5ꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯈꯠꯇꯨꯅ ꯊꯝꯖꯔꯝꯂꯦ꯫ ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯣꯏꯒꯅꯤ꯫ ꯌꯥꯊꯪ ꯆꯠꯄꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯔꯝꯗꯤ ꯏꯅꯤꯡꯊꯧ, ꯃꯈꯣꯏ 5 ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯗꯨ ꯑꯣꯏꯔꯒ ꯏ ꯄꯥꯎ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯗ ꯗꯥꯀꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯈꯪꯅꯔꯕꯅꯤ꯫ ꯌꯥꯊꯪ ꯆꯠꯄ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯅꯥꯏ ꯑꯃꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯀꯩꯔꯨꯡꯕ ꯃꯈꯣꯏ 2ꯕꯨ ꯀꯧꯍꯜꯂꯨꯏ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯀꯩꯔꯨꯡꯕ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯏ, ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯑꯍꯤꯡꯗ ꯁꯒꯨꯟ ꯇꯧꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯈꯤꯕ ꯑꯗꯣ ꯃꯤ ꯀꯌꯥꯅꯤ ꯍꯥꯏꯅ ꯊꯥꯖꯩ? ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯊꯤꯒꯠꯆꯕꯗ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯁꯤ ꯃꯤꯑꯣꯏ 8ꯀꯤ ꯈꯨꯠꯄꯨꯅꯤ꯫ ꯃꯈꯣꯏ 5ꯅ ꯄꯣꯠ ꯆꯩ ꯍꯨꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯨꯟꯒꯅꯤ꯫ ꯃꯈꯣꯏ 2ꯅ ꯃꯈꯣꯏ 5ꯅ ꯍꯨꯔꯛꯄ ꯄꯣꯠ ꯑꯗꯨ ꯁꯪꯒꯅꯤ꯫ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯈꯣꯏ 8 ꯌꯦꯟꯅꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯩꯔꯨꯡꯕꯗ ꯍꯪꯂꯛꯏ, ꯀꯩꯔꯨꯡꯕ, ꯀꯩꯔꯨꯡꯕꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯈꯤꯕ ꯑꯗꯣ ꯃꯤ ꯀꯌꯥꯅꯣ? ꯀꯩꯔꯨꯡꯕꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯃꯈꯣꯏ ꯃꯤ 5ꯅꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯀꯩꯔꯨꯡꯕꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯀꯥꯡꯕꯨ ꯑꯁꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤꯅ ꯐꯥꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯗꯣ
ꯃꯁꯛ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯉꯁꯤ ꯄꯥꯎꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯊꯤꯜꯂꯕꯅꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯕꯨ ꯃꯤ ꯑꯁꯤꯕ 5 ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯁꯛ ꯌꯦꯡꯍꯜꯂꯨꯏ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯃꯈꯣꯏ ꯑꯁꯤꯕ 5ꯒꯤ ꯃꯁꯛ ꯎꯕꯗ ꯃꯈꯣꯏ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ "ꯁꯤꯔꯤꯕ ꯃꯤ 5 ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯁꯥꯗꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯤ ꯁꯥꯗꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯍꯥꯗꯥꯀꯨꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ" ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯥꯏꯔꯦꯟꯖꯥꯎꯕꯨ ꯌꯦꯡꯂꯒ "ꯐꯥꯏꯔꯦꯟꯖꯥꯎ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯐꯥꯏꯔꯦꯟꯖꯥꯎꯅ ꯅꯤꯡꯊꯧꯗ ꯉꯛ ꯅꯣꯜꯂꯒ ꯅꯣꯜꯂꯨꯛꯅ ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯩ꯫ "ꯇꯥꯛꯄꯤꯒꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ"꯫ ꯐꯥꯏꯔꯦꯟꯖꯥꯎꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯗꯨ ꯅꯤꯡꯊꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯃꯤ ꯍꯥꯠꯂꯨꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯗꯣ ꯅꯍꯥꯛ ꯐꯪꯕ ꯇꯥꯕꯅꯤ"꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ"꯫ ꯃꯆꯥꯕꯨ ꯗꯟꯗꯤ ꯐꯪꯂꯒꯅꯤ ꯇꯥꯕꯗ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯆꯥꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯑꯗꯣ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨꯅꯦ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯌꯥꯗꯦ꯫ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯗ ꯗꯟꯗꯤ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯄꯟꯗꯤꯠ ꯑꯆꯧꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯒ ꯐꯥꯏꯔꯦꯟꯖꯥꯎꯕꯨ ꯃꯟꯇ꯭ꯔ ꯁꯣꯟꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏ 5ꯕꯨ ꯅꯍꯥꯛꯅ ꯂꯥꯏꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯑꯃꯨꯛꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯁꯤꯗꯒꯤ ꯅꯦ-ꯇꯥꯅ ꯍꯤꯡꯕ ꯐꯪꯍꯟꯒꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯐꯥꯏꯔꯦꯟꯖꯥꯎ ꯃꯄꯥꯃꯆꯥ ꯑꯅꯤꯃꯛ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯐꯥꯏꯔꯦꯟꯖꯥꯎꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫